Punsillasi Eikhoi Yelhoumee Apunbana Pangalni Haiba Timda Apunba Ema Kumbi Anisuba MAPOK KUMON THOURAM ngasi IBUDHOU SANTHONG KHONGBU MANGA HARAOTHEL KUMBIDA PANGTHOKHARE Apunba Ema Kumbi na sinduna pangthokiba thoram aduda Anal Bisnupur District President L Pramod Devi Ikalgi President Luang Leima Nupi Samas Churachandpur District President Guru Mayum Randoni Apunba Ema gi Chief Founder Mutum Dinamani Apunba Ema Kumbi gi President Yambem Joy Kumari Amadi Secretary W Sardayu Sem Bisnupur District Secretary N Iboton Kumbi Sandong Upper Primary School gi Headmaster National Teacher Awardee Khangembam Indra Kumar na maruoiba mithung sing oina saruk yaki Apunba Ema Kumbi gi Secretary Wahengbam Sardana Fongdo kibada Manipur da thokiba irang aduda Apunba Ema Kumbi na laukiba thodang kaya asi panbada loiba nairoi maramaduna lamdam asida leidiba Ima sing punna punsinduna lamdam asida leidiba miyam punna thabak tawminasi Eikhoi amatta oina punsinba natana lamdam masi kanbang amloi haina fongdoki thorom aduga mari leinana manipur da thokiba irangda laikidraba athauba athaubi singi mafamda minute ama tumina leptuna ikai khumnaba utki thorom adu da saruk yakiba wangang loi singna iraipa kansi hairagadi Eikhoi amatta oina punsinduna pukchel senga thabak tawmina bachangi haiba wafam sing phongdok nakibaga loinana thokliba irang asi India lengakna proxy war chathabani state asigi lengak mapu sing karisu amata tawbang ngamdana asuk sanglaba matam asi fawba yengduna laithokliba si kaidorage haiba Haina wahang hangki